Akasbani Imphal Moirangthem Ibehaibi na pau pajari ahanbada maruiba pau Manipur ngasi khongjom numit palan pangthokli Mukhyamantri na hai Pauna Prajapati yauna lamdam asigi athauba mi ipa ipusingi kathokpagi thauna amadi makhoigi wakhalonsing tunggi mirolsingna inbagi tangai phadaba lei Manipur da hojik phawbada COVID vaccine dose lakh 19,000 long kakhre Imphal Sarbu Lunana Thamnabagi Pandanda, IMC na Imphali, Akoiba Mapam Kayada, Amot Akai Mapam Zadan Hundopa Mui Padana, Police Sinaba Hokre, Amasung, Kendri Mapan Tauram, Amasung Siksha Raja Mantri, Dr. Rajkumar Ranjan Hairi, Anova Technology, Amadi Wakalon Kaya Sijinaduna, Tourism Sector Bo, Amohana Hingat and Bahibasi, Tangai Pade. Manipur ngasi khongjom numit palan pangthokli English amanga chanipan marphudra mathoi ngasi gi numit asida matam aduki sakti lereba British singa mareba kanjanabagi damak khongjom lal da thawai gi pontha pikhraba Manipur gi athauba singi mapamda ikai khumna bu utbaga loinana ningsingli Mapung Moiba Tauram Raja Sarkana Sinduna, Tawal Zilagi Keba Sing the Labor War Memorial Complex the Pangtokli. Tauram Maduda Rajapal Laganesan Amazon Mukhyamantri Nongthom Birena Lochingduna War Memorial the Laikatki, Tungda Manipur Rifleski Contingent Amana Guard of Honor, General Salute, Reverse Arms, Slope Arms, Amazon Order Arms Biduna, Ikai Kumnaki, Laikidraba Singi Mapamda, Minute Ani Tumina Leptuna Awaba Pongdoki, Rajapal Amazon Mukhyamantri Lochingduna Pongna Prajabasigi Mutida Laikatki, Amadi Gun Salute Biduna, Ikai Kunaki, Tungda Kongjom, Turel the Tarban Katki. Tauram Duda Wangaladuna, Mukhyamantri Nongthom Birena Hai, Pauna Prajapati Yauna, Lamdamasigi Athoba Kayana, Lisingam Pan Marpudrama Togi, Anglo Manipuri War. Tawaina Ponta Pikraba Singi Mapamda Ikai Kumnaba Uli, Makoigi Katopogi Taunasing Adu, Asisu Miamna Ningsingduna Lady, Atoba Ipa Ipu, Halaman Singbu Ningsingba, Makoigi Tauna Amadi, Tawalon, Amadi, Hai Singba, Kaya Tamjaduna, Mitoi Mienba, Oinabu Honarasi Haina, Mukhyamantri Makhataki, Tauram Asiga Mari Lenana, Kongjom Parba, Amadi Kongjom Langi, Dramasu Utki, Palan Tauram Asi, Manipur Tangta Cultural Association, Komana Sinduna, Association Asiki Sanglenda Pangtoki, Saita Ikad Academiga Asai Lup Amasung Zen Manipur Dance Academiga Puna Sinduna Kongjom Lan Amadi Maribaki Damakta Tawaina Ponta Pikraba Athoba Singi Mapamda Katpa Sairing Sing Haiba Hiramda Symposium Ama Ngasi Zen Manipur Dance Academy da Pangthokli Ngasi asi malengi lariki numit asiga mari lenana saita thokpang lupna sinduna numit asigi palan thauram ngasi Imphal da pangthokani thauram asiga mari lenana Haisna Basanta Kumar Award ki manasu yendhokani Manipur da hojik phawbada COVID vaccine dose lakh 19,000 long kakre masigi manungda ahanba dose da lakh 35,000 hena amasung anisuba dose da lakh 13,000 hena yauri precaution dose da 19,950 kakre raija si da ngarang mioi amata COVID-19 positive oiba thengnakide mioi ahumna laina asidagi naba phagalakpaga loinana naba phabagi sang sada marhudani pandasmi mari da leiri hojik active case 13 ta leiri laina asidagi Kidaba Masing Lising Ani Sama Kunda Lengdana Lady Imphal Saharbu Smart City Ohenaba Pandamda Imphal Municipal Corporation Junction Labor Kongjungi Saruk Ama Oina Ngarang Namidang Athengodagi Hoduna Imphal Akoipa Mapam Kayada Amot Akai Mapam Zadan Hundokpa Mioi Paduna Police Sinaba Hokre Hairi IMC ki caretaker Mayor L Location na luchingduna IMC ki official sing yauna sathakiba khongjang aduda Imphal ki nagamapal paring wahengbam leikai polo ground maning na singba mapam singda amot akai hundok lamba thengnaki mangna hai miyangi mateng yaudana IMC khaktana Imphal Saharbu Luna na thamba haibaji oitokte Miyamna Pata Hauti Sing Mapam Zan Hundok Pinaba Hanjin Hai Krabasu Miyamna Numidang Atengbada Amot Akai Sing Putokana Lampi Lamzauda Langtokpogi Tabak Hausisu Chatari Masimak Yamna Laibok Tiba Amani Haina Mahakna Makhataki Siri location hai asigumba drive asi makata na Imphal gi tongan ba mapung kaya da leptana chathaki gani masida kari umba pharabadi fine 10 bagaloinana police da sinagani
Pradhan Mantri Narendra Modi na Akashvani ki thongda leibak asigi manung amasung mapan lamda leiba Bharat Machasingda piba mahaki pungningi wa Man Ki Baat thoram hayeng ayuk pung 13 da sandokani thoram asi mahaki pungningi wagi marpuni pan suba edisani Pradhan Mantri ki Man Ki Baat thoram Akashvani amasung Doordarshan gi channel khudimak AIR News gi website amasung News on AIR gi mobile app tasu sandokani thoram asi PMO amasung Information amadi Broadcasting Mantralayag gi YouTube channel singdasu sandokani Pradhan Mantri ki pungningi wa hek loibaga lamlangi lonsingda amuk hana sandokani Man Ki Baat ki Manipuri wan thok Akashvani Imphal na Kangla amasung Sangai channel animakta sandoktuna tahangani masi numidang pung Nepal dasu amuk hana sandokani LRS Surasampur dasu thoram asi relate tawduna sandokani mar paite kabui thado mau amasung tangkol loldana mathangi numita sandokani tabiriba pawsa Akashvani Imphal dagini Kendra gi mapan thoram amasung Shiksha Rajya Mantri Dr. Rajkumar Ranjan hairi COVID-19 laisana maram oitna malengi tourism sector da sauna akaiba pire anoba technology amadi wakhalon kaya sizinaduna masibu amuhana hingatnanba haibasi tangai phadaba amani Wafam asi Bhubaneswar da ngarang Trends and Disruption in Hospitality and Tourism haiba hiramda namit nini gi oiba malem thaki khana nena bagi mifam ama hawdokpagi thoramda mantri na phongdokhibani mana hai hospitality amasung tourism sector da miyam hena pamna hana bagi damakta masida leiba khodong chabasing khangan bagi matam oire Dr. Ranjan hai religious tourism na Thailand Myanmar Bhutan amasung Sri Lanka yauna khanongpok Asia ki leibak singka Bharat ka leinaba mari hena Sesin hanba ngangani Leibak asida hojik phawbada COVID ki vaccine dose koti sama marputaret lak nipumari hena kakre haksel mantralen hai ngarang khaktada vaccine dose lak taratare hena kakhi mantralen hai sahi tarani thoidagina taramari phawbagi manung daleiba angang singda vaccine dose koti ani lak marpumari hena kakre healthcare worker frontline worker amasung sahi tarani pan mathaki miyoi singda precaution dose koti ani lak humpumdoi hena kakre Delhi da COVID-19 ki positive case hengalakliba asigi yenglaga Delhi sarkar na school sing da lena asi sandorak pathingna ba SOP nongna thokle SOP asida school sing na ngakna setkadaba sana kanglon sing yauri anoba sana kanglon asigi manungda school adu da tamliba mahiroi sing teaching amasung non teaching staff sing yauna school da thabak tawriba miyoi sing da hida kapthokpa yaraba miyoi sing sungsoi soidana COVID ki vaccine kapna sing ba yauri sarkar na school mahiroi sing punna saminaba amadi stationary ki polam sing punna sijinaba yaroi hairi Kendra ki Ngakshal Mantri Rajnath Singh asi Assam da chatkeni mahakna lising ama samapun humdrama thoida Bangladesh Liberation War da thawaina pontha pikhraba athauba singi maphamda ikai khumnaba utnaba gi thoram amada saruk yagani Assam sarkar na lising ama samapun humdrama thoigi Bangladesh Liberation War da thawai katkraba rajya sigi lanmi sing amadi saruk yakhiba miyoi singda ikai khumnaba utnaba warep lokhiba gi matung inna akhanaba palan asi ngasi Guwahati da pangthokani lan adu da thawai katkhiba Assam dagi miyoi mapan yauna punna miyoi samasupna manga Rajya Sarkar ikai khumna utkani Rajapal Professor Jagadish Mukhi Mukhyamantri Dr. Himanta Biswa Sharma amadi lan aduda achopa thawdang lokhiba officer amadi miyoi kayasu saruk yagani Kendra ki Griha Mantri Amit Shah ngasi Bihar ki Bhojpur jila ki Jagadishpur da pangthokadaba misai usop thoram da wangangani thoram asi Bharat ki ningtam langi Bir Kunwar Singna lising amaga sanipan yangkai nipan ki ngasi ki numit asida British ki mayokta lanthengna bada mai pakiba adubu ningsingduna pangthokpani thoram asi Azadi ka Amrit Mahotsav ki saruk ama oina pangthokpani thoram asida rajya se ki tongan bajila tarani thoidagi BJP ki karyakarta singna saruk yaduna leibak asi ki machu ahungi phiral lising humdra hena haiduna Guinness World Record chalangani hairi Dr. Suman K. Berina Niti Ayog ki anoba Vice Chairperson oiragani makna phamasi mathang thagi amadagi paiba hogani sarkar gi cherol aman hai Dr. Rajiv Kumar gi matam tha si kunthra da roigadaba maramna Sri Suman bu anoba Vice Chairperson oina khalakle Dr. Suman hana Director General of National Council of Applied Economic Research ki Director oina thawpurami aroibada maruiba pau amo Manipur ngasi khongjom numit palan pangthokli Mukhyamantri na hai Pauna Brajabasi yauna lamdam asigi athauba
ipa ipu singi kathokpagi thongna amadi makhoigi wakhalon sing tunggi mirol singna inbagi tangai phadaba lei Manipurda hojik phawbada covid vaccine dose lakh 9,000 long kapkhre Imphal sahar bu luna na thamnabagi pandamda IMC na Imphal hi akoiba mafam kayada amot akai mafam sadan hundokpa mi phaduna police ta sinaba hokre amasung kendra gi mapan thoram amasung shiksha rajya mantri Dr. Rajkumar Ranjan hairi anoba technology amadi wakhalon kaya sijinaduna tourism sector bu amuhana hingat anba haibasi tangai phade pauloi jare